Marupsing chahi amagi manungda numit tha thokpagi matam khenaba aying asa khenaba ritu khenaba asina chingmana maram oiraga sajibu kalen inga ingen mathang haiduna tha taragani thoi thokna khaidokli aduwa miyo yamana poglakpa matamda masiguma tha amada leiriba aying asa matam ritu asina chingmana maram oiraga miyo adugi chatkadaba lamchat chajetta ithil khara piri masigi ithil sina maram oiraga tha asida pokpa miyo singna karamba lamchat chatkani karamba magun yauri makoigi laibaktana kari tamli habadu jyotish sastagi lairikta mayek sengna iri aduna marup sing ngasidi aina thengnajaba jyotish ki pokpa thagi folna kari hairi habadu marup sing da khudol tamjari masigi fol asi chummi natraga lali habadu comment soidana thambiramu mamangi pokpa thagi secret haiba video asidasu marup sing ki comment gi 90% di chummi haina laujai asigi topic asisu kayam yamna chummi habadu mayam ki comment gi soidana khangba ngamgani so number 1 sajibu tha da pokpa miyoi singdi mahai masing yamna haiganba mapuk mara tappa ing tappa mini makoisi masak matok phajai chinglemi atopa miyoi singnadi mahaki mamangda miwa ngangna bangamde ngangnarbasu mahaki tungda ngangnai tha sida pokpa midi asaw asangna sali maga loina ba pami masagi oina chaba thakpa watloi maral mathum chang amada leigani aduga masada apar apomdi tawgalli magi partner oigedaba nupi natraga nupadu pulai kuchu oibana hena paknei number 2 Kalen thada pokpa miyoi singdi afaba wakhal chenba atopagi phanaba tawba mi oigalli aw athum chaba yamna pamjaba sabada ngaujaba mapuk chawba miyoi singni tha sida pokpa midi asaw asang thak wangba miyoi singa sanga tawi miyam sakhangba mi oigalli makoisi masagi oina maran mathum watana leigalli masagi partner nupa natraga nupidu angauba kuchu oibana hena paknai number 3 Inga thada pokpa miyoi singdi nongsagumna mathawna maringjal leiba mini kuchu kumen nauna phajai sinba langba yamna haiganba mitani masagi oina chaba thakpa watana maral mathum leigani tha sida pokpa miyoi singdi mapot masai liki aduga karbar tawba lalon itit ki thabakta henna paknai punsigi partner gi oigadaba nupa natraga nupidu kuchu muraina bana hena paknai number 4 Ingen thada pokpa miyoi singdi mai masing haigalli la yekpana chingba khut sa haiba art ki lamda yamna chanagalli makoi singsi chinba langba yamna hai mina khangdaba wasing khangalli lausing chawi tha sida pokpa midi maching fatte mina ngangba wadasu mawa laudaba mitani aduga makoi si mathak thongba asaw asangna sali makoina pokpa masasing afaba oigalli makoigi life partner oigadaba nupa natraga nupidu kuchu ngaubana hena paknai number 5 Tawan thada pokpa miyoi singdi masak matok phajai mi tinabada lauthup laukoi leite maring jelsu nongsagumani adubu maching khara fatte migi miwa laugande aduna atopa minadi khara yengthi tha sida pokpa miyoi singdi asaw asang leimaning thauga ngai oigalli makoi singsi ina khungalli aduga lalon itik tawba karbar tawgi thabaktadi kaya tonggande makoi gi partner nupa natraga nupidu kuchu ngaubana hena paknai aduga anemba midi paknade number 6 Langban thada pokpa miyoi singdi mapuk tapi masak matok phajai chinglemi aduga mai masing haiganba yamna singba pairaki lausing leiba mitani makoisi mapukta wa ngangba maril khaba miyoi singni tha sida pokpa miyoi singdi mama natraga mapa amadi nauna kaina galli makoi singsi ahanbada wana haurai aduga mamaida chaba thakpa watana nungaina panba oigalli life partner gi oina nupa natraga nupidu kuchu ngaubana hena chanai number 7 Mera thada pokpa miyoi singdi isang thauba masa matanta mapukning warak chaba mitani makoisi chaba thakpa watkande angam mathawna chali phamnaiba misakama oigalli adubu minadi yengthi law inkol lanthum lepsin bapaknai mama mapagi sampati yum inkol fangalli makoi partner nupa natraga nupidu angauba kuchuna hena paknai number 8 Hiyangai thada pokpa miyoi singdi makhut masa haiba mitani makoisi lai ningba isor thajaba miyoi singni masin makha yangi dongdong ngangalli aduga mina ngangnaba miwa kaya laugande
ꯂꯩꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯥꯒꯤ ꯋꯥ ꯆꯠꯍꯟꯅꯤꯡꯏ ꯊꯥꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯍꯧꯔꯛꯄꯗ ꯋꯥꯏ ꯑꯗꯨꯒ ꯃꯃꯩꯗ ꯅꯨꯡꯉꯥꯏꯔꯛꯏ ꯃꯈꯣꯏꯁꯤ ꯏꯪꯈꯣꯜ ꯀꯣꯏꯕ ꯂꯧꯁꯤꯡ ꯎꯕ ꯄꯛꯅꯩ ꯃꯈꯣꯏꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗꯨ ꯀꯨꯆꯨ ꯉꯧꯕꯅ ꯍꯦꯟꯅ ꯄꯛꯅꯩ Number 9 ꯄꯣꯏꯅꯨ ꯄꯣꯏꯅꯨ ꯊꯥꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯄꯨꯛ ꯇꯞꯄ ꯑꯐꯕ ꯃꯤꯅꯤ ꯑꯗꯨꯒ ꯃꯤ ꯇꯤꯟꯅꯕꯗꯗꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯔꯒꯗꯤ ꯐꯩ ꯍꯥꯏꯕ ꯃꯤꯇꯥꯅꯤ ꯊꯥꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯏꯪꯈꯣꯜ ꯀꯣꯏꯕ ꯂꯧꯁꯤꯡ ꯎꯕ ꯑꯃꯗꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯇ ꯍꯦꯟꯅ ꯄꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯁꯥꯒꯩ ꯅꯥꯇꯩꯅ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨꯒ ꯂꯝ ꯊꯥꯞꯅ ꯆꯠꯄ ꯊꯕꯛꯇ ꯐꯠꯀꯟꯗꯦ ꯃꯈꯣꯏꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗꯨ ꯀꯨꯆꯨ ꯃꯨꯔꯩꯅꯕꯅ ꯍꯦꯟꯅ ꯄꯛꯅꯩ Number 10 ꯋꯥꯛꯆꯤꯡ ꯋꯥꯛꯆꯤꯡ ꯊꯥꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯗꯕ ꯋꯥ ꯉꯥꯡꯕꯗ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯃꯤꯅꯤ ꯃꯈꯣꯏꯁꯤ ꯁꯤꯟꯕ ꯂꯥꯡꯕ ꯍꯩꯁꯤꯡꯕ ꯃꯤꯅꯤ ꯑꯗꯨꯒ ꯊꯕꯛ ꯑꯆꯧꯕ ꯇꯧꯕꯗ ꯌꯥꯝꯅ ꯄꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯃꯈꯣꯏꯁꯤ ꯂꯟ ꯊꯨꯝꯒꯤ ꯃꯄꯨ ꯑꯣꯏꯒꯜꯂꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯒꯜꯂꯤ ꯊꯥꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯝꯅ ꯇꯧꯒꯜꯂꯤ ꯃꯈꯣꯏꯒꯤ ꯄꯥꯔꯠꯅꯔ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯗꯨ ꯀꯨꯆꯨ ꯉꯥꯡꯂꯩꯅꯕꯅ ꯍꯦꯟꯅ ꯄꯛꯅꯩ Number 11 ꯐꯥꯏꯔꯦꯟ ꯐꯥꯏꯔꯦꯟ ꯊꯥꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯊꯕꯛ ꯇꯧꯕꯗ ꯅꯤꯡꯇꯝꯅ ꯇꯧꯕ ꯄꯥꯝꯕ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡ ꯄꯥꯝꯗꯕ ꯃꯤꯅ ꯌꯦꯠꯄ ꯄꯥꯝꯗꯕ ꯃꯤꯋꯥ ꯂꯧꯗꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯃꯈꯣꯏꯁꯤ ꯃꯤꯉꯣꯟꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯗ ꯄꯥꯝꯃꯨꯗꯦ ꯃꯈꯣꯏꯁꯤ ꯃꯍꯩ ꯃꯁꯤꯡ ꯍꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯑꯆꯧꯕ ꯐꯪꯏ ꯃꯤꯅ ꯁꯛ ꯈꯪꯕꯤ ꯊꯥꯁꯤꯗ ꯄꯣꯛꯄ ꯃꯤꯗꯤ ꯑꯍꯥꯟꯕꯗ ꯋꯥꯅ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯃꯩꯗ ꯅꯨꯡꯉꯥꯏ ꯁꯥꯒꯩ ꯉꯥꯏꯅ ꯆꯥꯜꯂꯤ ꯃꯈꯣꯏꯒꯤ ꯄꯥꯔꯠꯅꯔ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯗꯨ ꯀꯨꯆꯨ ꯃꯨꯕ ꯅꯠꯇ꯭ꯔꯒ ꯀꯨꯂꯩ ꯀꯨꯆꯨꯅ ꯍꯦꯟꯅ ꯄꯛꯅꯩ Number 12 ꯂꯝꯇꯥ ꯂꯝꯇꯥ ꯊꯥꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯂꯧꯁꯤꯡ ꯁꯤꯡꯏ ꯑꯅꯝ ꯀꯟꯕ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯀꯟꯅ ꯍꯣꯠꯅꯕ ꯃꯤꯇꯥꯅꯤ ꯃꯈꯣꯏꯁꯤ ꯑꯆꯧ ꯑꯁꯥꯡꯅꯁꯨ ꯆꯥꯜꯂꯤ ꯑꯗꯨꯒ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛꯇꯁꯨ ꯆꯥꯅꯩ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯇꯁꯨ ꯆꯥꯅꯩ ꯑꯆꯧ ꯑꯁꯥꯡꯒꯤ ꯊꯕꯛꯇꯁꯨ ꯆꯥꯅꯩ ꯊꯥꯁꯤꯗ ꯄꯣꯛꯄ ꯃꯤꯗꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯂꯥꯏꯔꯩ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯏꯅꯥꯛ ꯈꯨꯜꯂꯤ ꯃꯈꯣꯏꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯒꯗꯕ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯗꯨ ꯀꯨꯆꯨ ꯉꯧꯕꯅ ꯍꯦꯟꯅ ꯆꯥꯅꯩ ꯑꯗꯨꯅ ꯃꯔꯨꯞꯁꯤꯡ ꯑꯗꯣꯝꯒꯤ ꯄꯣꯛꯄ ꯊꯥꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯖꯣꯇꯤꯁꯀꯤ ꯄꯣꯛꯄ ꯊꯥꯒꯤ ꯐꯣꯜꯁꯤ ꯑꯗꯣꯝꯒ ꯆꯥꯅꯩ ꯅꯠꯇ꯭ꯔꯒ ꯆꯥꯅꯗꯦ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏ ꯈꯜꯂꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯊꯪꯗꯁꯨ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯂꯛꯄꯗ ꯆꯤꯊꯗꯅꯕ ꯕꯦꯜ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ Thank you for watching